Government India ngasi phawda Manipur lisang sina chatharakpa minai hom marang khadana missing torliba adu lena akhoi nipi anga ijat mangalapa se Manipur anobu natte adu lelo akhoi leba asibu masen thura thubaina basele pusu anobu natte maram aduna akhoi na kaidunga su Government India thajab laite maram aduna akhoi na ngasi di yamna go back Central Security Force have a agenda ni sovereignty is our part has a quick agenda ni a quick idum to Ireba say a Naksa Maram di Makoin a Kuibu Hanna Yingit of the Nakta Bombin Indiana was open in a group of the Mui Krada Su Omadin dan Su 11 militants sing Kula in a Sinaraga Misam Praza Hat Tupa Ase a quite Yaninde strolling condemned to Lumangana Amadi Amukona Adugolo Luna akhoi makoina kem dagi makoina kuju khlai kya pidana training pidana bom to pidana mui kya hatuna kasidi mayu makai lejadawa aduga subhom na phom khangdawa pangaung na buknai mo ohelagle maram aduna akhoina Central Forcing ase leibagi arthayog di haina Central Forcing ase allo hajari bani adug loilana iramdam ireba ase akhoina ngakse dragadi akhoina semje dragadi akhoi Government India ki akhoi hai so asa to ngelete aduna miyam punam magna akhoi ki iho ase support to biro movement ase de yob ngamba bipun pudimang yumdo lebira kanu handakti Government India ki mathakta parama tambi matam oire natragadi akhoi ki kunai asibu muthan aba manganaba silab ibase akhoi kadunga su yabang hojikti mayum makai lejadaba aduga loina internet IDP sing akhoi Manipur 60,000 approximately international oina 117 to 112 to 121 million ki approximately smile lai adna ngasi de akhoi iramda ireba sida sufom nafom khangdaba laik laisu tamong khangdraba aduga kangau naraba akhoi ki culture mangal lagre akhoi education mangal lagre sport mangal lagre akhoi agriculture mangal lagre akhoi lan thum puna forest mangal lagre aduga loina security central security force ko mangda misam ka hat pat tu pole pati ko bata adu central security force ko mangda akhoi mahi marong ka mai tha tu mangale asugum ba research sing ase akhoi kedung su yaningde adu akhoi iram ireba ijati ase akhoi ngaksera ni objecti aduna tati kasu upalete maduna tragadi akhoi ngasi haiba law ta dragadi miyam punamara khorang khosaun bolena Manipur civil war amar la oi haningalite civil war lagadi governor banglo khangde mantri mandogi banglo khangde assembly khangde punamak tumna sa kine bese ningsing bo phagani akhoi gi iramnam ireba se yamna lan pamba leba natte ingna chinga leba pamba jati amani ngasi de akhoi gi kangluki lan mafam asida ohendana khusing go eba gomi indana sanari se akhoi strongly condemn tawi Manipur yakundagi saktam Manipur yakundagi saktam akhoi gi pagal khoina akhoi gi pagal khoina go back go back Manipur yakundagi saktam Manipur yakundagi saktam akhoi gi pagal khoina akhoi gi pagal khoina toksi wa tau tu ni samiyam amadi angata Long live! Long live! Long live! Akhoi Nintana! Go back! Go back! Manipur yakundagi saktam! Manipur yakundagi saktam! Long live!